Government na Namduna Senja Thumja Chtthaba Singgi Mathakta Yengsinnaba ANTI-EXTORTION cell HANGTOKNABA sem SAKHRE Manipur Government ki Commissioner cum Secretary N Ashok Kumar na khuyek piduna thadorakpa cherol amada lagliba tha asigi tang 13 tagi State Police, Central Armed Police Forces amadi Assam Rifles, Indian Army puna khupsanaduna lamdam asida Namduna Senja Thumja Chtthaba gi mayokta thabak tawnaba ANTI-EXTORTION cell hangdoklagani hairi Lengak ki employees sing yauna mipung khudingmak nasu hairiba Senja Thumja Chtthaba Singgi mayokta thabak tawba support tawnaba mafam thamlakli loinana sel asina mari leinaba police station ga khosanaduna athubada action lawinaba hotnagani hainasu thazaba thamlakli amasung citizen ama hektagi mathakta Senja Thumja gi kian khangalakpa leirabadi toll free helpline 1800-202-3326 asida paw fawbiraknaba khangalakli Hariba helpline number asi 24/7 mathau tawgani hainasu makhatari